Sanasabi khulda Kuki Singna nongmai Kapsanlakkhre Aprilgi amagi nungthil pung mari tarakpa matamda lamlai kendragi yangang pokpi police station gi manung chana lairiba Sanasabi khulda Kuki militant singna nongmai Kapsanlakkhre hairi khunja singdagi phangba pau gi matung inadi Sanasabi gi mamang thangba sarukta lairiba natum singga lonaba urangpat hyriba Kuki singna leiba mafam adudagi nungthil nongmai round mari rom thanga thangana Sanasabi khulda Kapsanlakkibani hairi nongmai kapsin baduda khunja singmi paiba poknakhe adubo asok apandi amata yaukhiba leite thaudo thokpamda mari leinaba police ki miyoi sing lakuna yengsinba su thabaku sathari hairi Amisaga Khemsan ga Hourakhre nupigi IRB battalion ama hangbagi ayaba pirakre ministry expansion tawbagi wafam haujiksu laikhai tanadre khudaki oina Delhi da laknaba kaurakhiba chief minister Yumnam Khemsan parliament house complex union home minister Misahaga Hourakhre state asigi haujik oiriba law and order gi matangda wari sanabaga loinana Manipur da nupi khakta gi oiba Indian reserve battalion IRB ama hangdoknabagi ayaba pirakre Thuna yang na nupi IRB personnel chamni pan gi mathakta launabagi thabak paikhaikadori khongsat aduda Manipur gi home commissioner and Ashok Kumar na susarugya ki thajaba yabam phamdagi phangba pauna hai handak da Kuki amasung tangkhul gi marakta thokhiba irang adu center na yamna lumna lawe makha sangdoktanaba irang adu loisinhanaba akanba thabak lokhatnaba su chief minister da union home minister na khangalakhi masida sunatana NSCN IMG Cadre mari Hatkhibagi batangda Ukhrul district headquarter da thokhiba thaudok adugi matangda su makhoi ani yamna kupna wa Khannakhe state asigi miyamna national highway singda aki tujungba yaudana chathok asin tawba yahannaba hanadagi lokhalakpa thabak thoram sing adu khara hena yangsinaba loisinaba su chief minister da home minister na khangalakhe thajaba yaba paw amana hai chief minister yauna cabinet minister manga wasak laukraba matungda hangduna lehoriba minister Tarek ki pham asi athuba matamda mensingani haibagi thajaba leitri ministry expansion tawbada center ki makaidagi apamba ama phawba phongdorakpa leitri state mari amasung union territory amagi makhl April Mapan amasung kunga humdoi da pangthokadoriba asida central leader singkok thaladuna leiri tangai fadana April mapan da pangthokadoriba Assam ge election asi hek loidriba fawbadi Manipur ge ministry expansion tawbagi wafam leiroi dauri adumakpu chief minister ga union home minister ga wari sana baduda minister expansion gi matang da yaukkhibra haibadumadi haujik phawba chapchana khangba ngamdre chief minister ga dangnaba miyoi singdagi phangba pawgi matung inna handaki khongsada si mapung oina state asigi law and order gi maramda wa khanaba oina tawi singamasung tamda khulai makhatana phagathanabagi operation hena kansinnabagi wafamsu Amit Sahana phongdorak e haire Tangkhun nurabi leitan naringai natai chadana sen tharuba sing changjarakre Haukiba mas kunga manga da ibudau ising saibagi lai haraubagi tangkhun nurabi sabada yengba nungaroidaba moongda makhlgi maksupaga sel thakiba miyoi taruk yauna lai committee gi miyoi sing Ultra Sanglenda kokhotuna wafam wakhal taminakre hiramasiga mari leinena ki marks ukal amadi Ultra Sanglen chana konungi mihut singna Ultra Sanglenda pangtokhiba paugi mifam amada ukalgi general secretary mutum maniton na hai kumbigi budau ising saibagi harau kumhaiga mari leinana tangkul nurabi anina leita naringai matamda makhlgi face mask upaga lamhen tumhenba moongda nat ki chanabi tugairaga sel thakiba miyoi taruk yauna lai committee singa phaminaduna wari taminak wakhal taminakre chahi khara asi irang na maram moiraga lai haraubagi kumhai asi leplurabani handakta pangthokpa asida mathong hoktaba thabak tawnaraktre khalurabani adubu kumbigi lai haraubada miyamna mit naba thabak khara chathakhiba asi yamna laibak thibani tungdasul lebak miyamna sigumba chanabi asidagi nathaibiyu haikhi Operation Jathabagi Mahutta Kuki gi political solution purakadabani India government amadi mari leinaba authority na military operation Jathabagi Mahutta Kuki gi political solution puraknaba thaurang lakhwatkadabani haina United Kuki National Army UKNA na thadorakpa chirolamana hairi chirolasina hai Central Security Force na UKNA gi cadre shingi mathakta leptana operation Jatharakpagi thong akanbam ong da condemn tawi lubasigi pandamdi Indian Constitution gi framework
amagi makada solution puraknaba honabani Kuki miyamgi apamba matung inna India manungda Kuki gi tokhaiba union territory amadi demand tawbagi wafam asi Indian constitution gi article 3 na yaba thawongni parliament anouba state amasung union territory semba ngambagi matik mayai leiba maramna Kuki miyamgi apamba matung inna article 19 clause a clause 1 gi makhada matik chaba thawrang lok tana famthoi Masida UKNA amade masigi member singbu criminal oina uhannaba thawong leptuna jatharakmana lebaki law pumnamak matik maya yawhandabagi phibamda lakli hairi Premium petrol amasung diesel gi maman aviation fuel gi maman wangkhalakle mapalebakta paiba aeroplane gi atong man hengalagani domestic airlines gi di hengatanaba yamna kanna honari Indian Oil Corporation na premium petrol gi maman hengalakpaga loinana aviation turbine fuel ATF ki mamal wangkhalakpana maram oiraga aeroplane gi atong man hengalakadawri IOC na thokiba cherol amagi matung inna extra premium petrol liter amagi mamal lupa chamaga nimphuma pan oirambadagi chamaga humpu oire premium diesel gi oina extra green gi liter amada lupa marfudara mathoiga sumna nimfu mapan oirambadagi lupa marfudara nithoiga sumna marfudara mapan oire commercial LPG gi mamalsu wangkhalakle Delida kg 18 chanba commercial LPG cylinder amagi mamal lupa lising amaga chatrek ka humpu nipan oirambadagi lupa lising nipan ga sumna humpu tara nipan oire tha amagi manungda cylinder amagi mamal lupa chahum hengalakpaga loinana hotel restaurant amadi atei lalol itik tawriba singda chawna khudong sadaba mayoknare aviation turbine fuel gi oina kiloliter amada lupa lakh 2 ga sumna taret hengalakpana plane gi atong man wangkhalakpa yabagi phibamda leire adumainamak domestic flight ching gi atong maldi ahongba amata lehendanaba lengakna khanaba thawrang lokhale haina Ministry of Petroleum and Natural Gas ki statement amana phongdorakhre statement aduna hai state of Hormuz thingjin khibaga loinana malemgi energy market ta achauba chaitheng ama pirakpana ATF ki mamal chada chamagi changda hengalakle masina maram moiraga international flight chingya tongmal hengatpagi phibamda leire adumoina magleba asigi manungda pariba domestic flight chingya oinadi plane gya tongman hengalak handanaba civil aviation ministry ga tanaraga akhanaba thawrang amma lakhale lengangna salaiba oil company singna chanaba hogadaba thawgi mamal lepkhibaga loinana Delida ATF kiloliter amagi mamal lakh amaga lising mariga chamapanga kun taret oire Kolkata dana lupa lakh amaga lising mapanga chamriga yangkhai Mumbai da lupa lising marfudra nipan ga chaniga nimfu taret amasung Chennai dana lupa lakh amaga lising mapan ga chanipan ga humfudra humdoi oire lengangna akhanaba mijeng changlak tringai mamangadi Delhi da ATF ki mamal kiloliter amada lupa lakh 2 helurabani domestic flight singi oina ATF kiloliter amada lupa lakh 2 helabasu international flight chinggi oinadi kiloliter amada dollar lising ama henduna maman khwaidigi wangba oiki adubu miyamgi khudongchana bidamakta domestic flight singgi atong man hegat handanaba lengakna akhanaba thawrang lokhatpaga loinana plane yatong man hanadagi ahongba lehendanaba honari Middle East ta hojik thokliba wathok asina maram oiraga thaw marang kaina phangba ngamdabadagi plane yatong man hengalakpagi phibamda lakibani Khwaidagi maruibna thaw puthokpa lebakni haina launariba Kuwait Saudi Arabia amadi Iraq na chingba lebak singda thaw puthokpagi chang hantarakhi thaw puthokpa tarabasu Iran state of Hormuz thingjiduna hondok honjin tawba yahan khidanaba malemgi mafam pumnamakta achoba chaitheng ama pirakhibani IDP sing lising nimpu mayumda hanjin hanaba thakiba matam loikhrabasu CM tumina leikre Sahi asigi mas kuntraga mathoi phawgi manungda IDP sing lising nimpu masagi mayumda hanjin hangani haina thajaba piramlaga haujikna thabak oina onthoktre Manipur gi Chief Secretary Punik Kumar Goyal tumina laisinkhre IDP sing khunda laita hanabgi matangda Chief Secretary na January 18 da thokiba warol amada hai state level committee amadi district level committee semduna IDP sing hanjin hanaba thawrang lokhotna lakhi chief secretary na chairman oiba state level committee da home commissioner Director General of Police amasung atay senior officials singna member oidi district level committee singi chairman na mari leinaba
district magistrate na oiri lenga ki khwaidi ki maroiba pandam di IDP singbu asoi angam yauhandana khunda laita hanbaga loinana mahausa gi punsida hanjin hanaba honabani relief camp tagi mayum da hanjin hanba khakngatana senthok lambi lehenba mahai masing ningthina tamhanba masung hiram khudingmakta khumang sauksin hanaba honabana lenga ki maroiba pandamni haukiba December fawada imung lising ani ga chani gi IDP lising tara hena khunda laita hanba ngamkhre thorang asida hena khumang sauksin hanba ngamnaba special Pradhan Mantri Awas Yos Gramin gi yumda makhada yum lising tare chanabgi pirakre haina phongdokibasu laikhrabani Russian military plane kaibada Miyoi kunmapan sire Russian military gi AN-26 transport aircraft amal kaibada Miyoi kunmapan sire haina defense ministry gi warol paladuna Russian news agency na phongdokre ministry gi warol paladuna TASS News Agency के रिपोर्ट नहाई कुमजा लिसिंगनी गतरा मरी द रशिया न यूक्रेन दगी लौसिन किबा ब्लैक सी मना की पेनिनसुला अमदा प्लेन काइबगी थौदोक अदु थोखिबनी थौदोक अदु द लैखिद्रबा सिंगी मनुंगदा पैसेंजर कुनगा हुमदोय अमदी क्रू मेंबर तरुग यावखि मॉस्को की मतमदा ngarang nungthil pung 3 tabada plane adu mafam khangna mangkhi rescue team amana plane adu gi khongul libada Crimea gi mafam amada kaidna leiramba thengna ki Miyoi kaya plane adu da puna tongkhibage haiba defense ministry gi maikai digi phongdorakpa leitre matau karamna aircraft adu kai kibano haiba housingmaki oina ministry gi maikai digi phongdoktrabasu technical gi oiba asoibana maram moiraga plane kai kiba oiba yai haina thajanari kumjali singam pan humpu gi loisilakpas Saruktagi sijinaduna lakiba AL-26 aircraft na mi amasung posay hondok honjinduna tawbagi thabakta sijinaduna lakibani. Citizen masak khangdokpa Election Commission of India gi mathaw nate Lebaga sige asengba citizen ama khandokpagi thaudang Election Commission of India gi nate Union Ministry of Home na logadaba thaudang ni haina AIMIM gi President Asad Uddin OIC na phongdokre West Bengal da paumi singa unabada mahakna hai state asida hauji election commission sathariba special intensive revision yaning de hiramasiga mari lenena Supreme Court ta writ petition ama file tobat laikre West Bengal gi oina electoral roll matam chana phongba ngamdabagi matangda su mahakna yaningda phongdokhi mikhl gi thabak thoram paikhatpa horabanina athuba matamda electoral roll phongbagi tangai fadaba lai Murshidabad ta pangthokadaba public rally amada wangang nabagi dama Kolkata da ngarang ngasi thungkiba Owasi na phongdokhibagi matungina West Bengal gi Islamic constituency nipan da AIMIM gi mirep thagatkani Birabhum amadi Murshidabad ta mirep ahum thadokpaga loinana Malda da mirep ani thadokani haire